Imes pada miyeng tabiri basing bu ahan magtada binitana taram noksa bagloyana kurumjari. Hauzik paudam masigi maroyo pau pijari. National Highway amadi atai state highway singda lambi thingduna miyang chathok chinda apan ba pibiganu haina Deputy Commissioner Thobal Ahantem Subasna phongdorakli. Hauzik lairiba MLA khudimangna ruling opposition haiba thidana suggestion pinaduna lebak miyang yaifana ba thausil thorang paikhatna ba hona biu haina mahairoi lup taruki maikaidagi wafam thamlakli. Peace and Harmony haiba hiramda ngasi malem sinba thungna pangthoknariba malem yoga numit Thobal imai bel singna boycott tawkre. Loinana Assam Rifles Manipurdagi athubada lokthok piu haibagi khungjang sing changsinkre. Mapungoi ba Paulo Birasi Manipur ki hauze oriba phiba masida Thobal district ta miyamgi mahosagi punsi amu hanjilaknabagi matangda Deputy Commissioner Thobal Ahantem Subasna mifam mapu oiduna Peace Committee gi mifam pangthokre. Mifam aduda Deputy Commissioner Thobal gi maikaidagi hauze Thobal district phauduna chatliba National Highway 102 amadi atai state highway singda ka hena lambi thingduna miyang chathoksinda apanba pibiganu haiba wafam thamki. Mifam aduda saruk yakiba Manipur Police Department ki IG Zone 1 Thamthingi maikaidagi su miyamna iho hoba matamda lambida ka hena athingba piba asina maram oiraga tangai fadana tathosin tobada akaiba pire masi yaragadi handokpiu haiba wafam thamki. Mifam aduda saruk yakiba CSO singi maikaidagi hauze oriba phiba masida miyamna Assam Rifles thamba thajaba du manglakpa maramna lambi thingbai khongjang changsinbani haiba wafam phongdoknaki. Mifam aduda kupna khanaraba matungda National Highway amadi state highway singda security tathosin toba matamda state police ka loyana chatpa haina su yanaki. Mifam aduda DIG Range 2 amasung SP Thobal gi Thaupuriba Jogesandra Hobijam su saruk yaki. Langthaba lep awang lekai amadi masiga thangana leiriba khulsingi maira paibi singna haukiba ningthokaba numita phajinduna thamlakpa har truck ama ngasi kawa police station da sinakre. Har singdu nupi singna hauzik lambi chatliba gari sing check tobagi manung channa truck thanna har puraga lakpada truck driver na ningthijana pakhum pidabadagi nupi singna sauduna har singdu truck tagi lautharaga ibudo puthibagi laisangda thamlakibani. Madudagi maira paibi singduna har sigi dealer wobagai Kaitel Masadagi Sarangtem Biramanida Pau Pibagaloyana Har Singdu Mahakini Haibagi Pramanche Amadi Har Puba Yare Haibagi Order Ulaga Har Pukiba Haiki Maduda Dealer Biramanina Miyambu Bab Tahanbagi Mahutta Mahaki Attitude Utpagaloyana Mahaki Haradu State Minister Mana Pubagi Ayaba Pirakpani Haiki Wapamadu Tabadagi Miyam Namangonda Har Puba Yabagi Order Se Putotuna Mahaki Mapot Asi Pujakinaba Haibagaloyana Ngarang Leba Pokpa Numiki Nuntil Pungahum Pawagi Madam Dealer da Piki Tungda ngasi Numiyung Muda Mera Paibi Singduna Har Singadu Lengana Piba Mamalda Lomi Singda Yentokinaba Amadi Madugi Asset Pasam Pamnaduna Relief Camp Singamadi Maike Kiada Leriba Kulngat Liba Singi Tabakta Sinaba Warep Naki Tanja Sida Irabot Foundation President Gopen Luang Amadi Kawa Police Sangi Osi Latuna Baptanadaba Si Koknaba Honaki Adubu Mai Pakide Tungda Biramanina Maira Paibi Singda ngasi Mahaki Harni Haina Proof Tawjage Hairakpada Maira Paibi Singa Singnabadagi Haradu Kawa Police Sanda Sinakinaba Warep Lokibani Hairi Me ahungi matung dagi lamdama sida ne tada phiba amo irakliba sigi solution purokna bagidama mitai phuruki MLA sing amato oina apun bagi saktam utuna thengnagadaba matama sida MLA mapanna maranai gi oiba political advantage longnaba manba mong amada India gi Prime Minister da memorandum pisin kibadu mahiroi lup tarukna akan mamong da condemn tobagloyana pisin kiba memorandum adu lamdama sida pia laknaba invite tobani haina mahiroi lup tarukna lowi haina mahiroi lup taruki Wangangloi Sukham Bidyananda Nangasi MSF office da pangthopa paugimi pha amada phongdokre
ꯃꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ MLA ꯃꯥꯄꯟ ꯑꯗꯨꯅ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤꯕ ꯋꯥꯐꯝ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯔꯨꯜ ꯑꯣꯐ ꯂꯣ ꯉꯥꯛꯇꯨꯅ ꯄ꯭ꯔꯣꯄꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯅꯕ ꯁꯦꯟꯇꯔꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯦꯖꯔ ꯄꯥꯏꯈꯠꯄꯤꯅꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯊꯨꯒꯥꯏꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯖꯦꯟꯠ ꯔꯨꯜ ꯂꯥꯛꯄ ꯄꯥꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯌꯥꯝꯗ ꯊꯝꯒꯗꯕꯅꯤ ꯃꯈꯣꯏ BJPꯒꯤ ꯃꯅꯨꯡꯗ ꯌꯥꯅꯗꯕ ꯐꯝꯃꯤ ꯀꯥꯟꯅꯕ ꯃꯤꯆꯪ ꯈꯣꯝꯅꯕ ꯑꯗꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯃꯤ ꯇꯥꯍꯜꯂꯛꯀꯅꯨ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯅꯕꯒꯤ ꯃꯇꯥꯡ ꯆꯥꯗꯦ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯒ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥ ꯍꯜꯂꯛꯂꯤꯕ ꯑꯁꯤ ꯁꯦꯟꯇꯔꯗ ꯄꯨꯟꯅ ꯄꯨꯈꯠꯃꯤꯟꯅꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ MLAꯁꯤꯡꯒꯤ ꯗꯤꯁꯌꯨꯅꯤꯇꯤ ꯑꯣꯏꯕ ꯁꯛꯇ ꯑꯃ ꯐꯣꯡꯅ उथोरक्पा असिना मणिपुर मियामदा ngakpiba ngamlaroidaba achauba maral ama langjabani asigumba khuraki ina lai saba MLA mapana sida manipur miyamda lale haina athuba matamda sengdokadabani karigumba MLA mapana sna pisin kiba memorandum aduna maram oiduna president rule chalairaklabadi madugi daita khudima MLA mapana sna pugadabani amaromda hojik delhi da leiriba MLA pumbana khenaba wakhalon khudima kauthokminaraga wathau asigi horakpam oihaliba kuki militant singa chathari su handoknaba amadi makhoi mathakta action lakhoi hanabagidama central leaders singda kanna taksingadabani amadi pandamasi phangnaba leiriba MLA khudima amata oina kok chungsin na biu Mazoi tabagi wakal thadok biu hojik leiriba MLA khudimakna ruling amasung opposition haiba thiduna amana amada suggestion pinaduna leibak miyang yaifanaba thausil thorang paikhatnaba honabiu siraba matamasadi nakpak tanabagi wakalon thadok biu irang marag asida chokri munaba manbagi thawong chathabagi mahutta leibak kanbada oina mai onsin biu haiki Howzik leiriba makoi tongan political agenda mayam ama khenaba leiragasu howzik leiriba leba ki tangdu leitaba phim asidadi ekoi masel amata oina punsinnarakanda karam haina issue asige solution purakadagi aduga yeknaba kanano haibadu khangna ekoi thengnagadaba matam asida masa gi political agenda long nanam khonaba aduga sakri munnaba khonaba thau man makhalda yamna mongmil tadaba torpa se masi manipur miyamda yamna masi asoba langjaba maral ama khangni asigumnaba ngakpiba ngamloidaba makhogi maral se athuba matamda MLA mapanasena manipur miyam khangna masi lale haina sengdokadabani haiba wahamundu ma marilup taruki maikidegi thamjari Kaksing High School 1984 metric base na Kaksing gi manung de leiba handak lauthokiba All India Preliminary Examination 2023 da mai palakraba Kaksing macha sing Manipur board ki class 10 da 90% mathakta mark phangbasing class 12 da science arts amadi commerce da position laukraba sing CBSE ki class 10 amadi 12 da Kaksing manung de leiba mark basis da first second amadi third tarakpa singbo pungning thogapagi thara ama lakliba July ki tang ani nomaijing numiki ayu pung 18 ta matamda Library and Information Center Kaksing da pangthoksaragani tharamasibu miyamna saruk yabiyu amadi prize phangadaba singna loop asida pau pibiyu haina loop asigi president Ed Munal Maitaina khangalakle Peace and Harmony haiba hiramda ngasi malem sinbathungna pangthoknariba malengi yoga numiki palan thorong ngasi Thaubalgi ima iben singna boycott tokhibaglena Prime Minister Narendra Modi Union Home Minister Amit Shah amadi CM N Biren Singha gi EPG mai thaduna pendo phongdokre Thaubalgi local club amadi maira paibi organization kunthra gi apunba loop ama oiriba Thaubal apunba loop Talna Sinduna ngasi Thaubal Mela Ground da PM Narendra Modi na maleng yoga numika mailena US Satuna Peace and Harmony Pausens handokadoriba dugi mayokta wakat mifam phangki Wakat mifam aduda saruk yakibi Sanzembam Sarojini na phongdorakpada Manipurda hauzik tholiba kanloki irang asi numi nifuni pani suraklau phauba ngasi phauba India gi Prime Minister Narendra Modi na wafa amata phongdorakpa leitre irang asi horakpadagi mahaki man ki bat anirak sandokre masida su state asigi maming phauba panbiraktaba asi condemn towi mahaki lebak asigi state amada hana chunaba yung kai mai thanaba kaya thokliba sadi wafa amata phauba phongdoklamdana hana rasanu sinarasanu haina khangsinadраga karamna mahakna malem asida santigi paujal sandorakadoribano masi yaningde maramasna
Peace and Harmony haiba hiramda pangthokadoriba Malengi Yoga Numit asi boycott tawbani. Irang asna maram oiraga thawai kaya mangkhraba yum kaya mang tahan khraba amadi miyoi kaya lanjana khra phawbada asuk kuiba matam asida CMN Biren Singhana Santi pubiro u tonga sandopiganu haiba wafam khaktamak hairaga ngasi phawba wafam ama phawba phongdokna tumina leisinba si condemn tawi BJP ki president A Sada Devi na tumina leisinba Union Home Minister Amit Shah na onadena wafam kaya hairam laga ngasi phawba tumina leisinba Santi proknaba honaraktaba asisu akan mamong da condemn tawi maramas na Manipur imaleba ki damakta misam miyam aikhoi punna thengnamina kigani haiki Nasigi wakami phamada Manipur gi ngangkhai kaibi yaroi PM Modi gi US khongsat condemn tawi Manipur da tongan belengak thamba yaroi haiba kholau kya su lauki Haiba anirak sida mahana Manipur haiba banan se Manipur haiba state se wahai masina mau palam daba atai atopa state mayam ama kasuli tabas hatra ma naha ma wana tarami amagi maram dadi atum haiba aduga zawroba magi state amana tawri se mana Manipur yam thina miraiba aduga Manipur border da leibani karino ma moi oining bo isunu garam ba state ta tin ge su tin jangra sunu haiba gi mong da yam live like thongna lawba bakum ama phawba ngasi phawda phangda ba habse akoi nupi mayam na yam thina yaning da ba condemn da bodu oi aduna ngasi All Manipur Muslim Organization Coordinating Committee Amokok Jiribam District Committee Progressive Maitai Pangal Society Jiribam All Jiribam Maitai Pangal Women Association Jiribam Maitai Pangal Women Development Welfare Association Jiribam Rainbow Club Islamabad Jiribam Oriental Club Babupara Jiribam Amadi Chakhwat Khongthang Club Chingdong Laikai Jiribam Apun Bana Sindu Dangasi Jiribam District ki Babupara dagi Dibong Khunau Karong dagina Chingdong Laikai Phawba Maitai Pangal rally chatki rally aduga marilena Amokok Jiribam District Committee ke President Abdul Sattar Sanjabam na hai All Manipur Muslim Organization Coordinating Committee Amokok na sinduna Manipur pumbagi oina ngasi rally ama pangthokpagi saru ama oina Jiribam District oina su Amokok Jiribam District Committee amadi Jiribam da leiriba pangalgi organization sing club sing punna khusamnaraga rally asi chachabani rally asi ki maro pandamdi Manipur da athoma tamda tangdulai taba punchi adu hanjilan bi Manipur ki saktam kaibi aroi singlemna nungayai phana leikol amada satpa leirangum Manipur da khundari ba khuding mak amato oina ingna sikna lemina bagi apamba phongdoksari haina mahakna phongdokhi rally aduda Amokok Jiribam District Committee ke President Abdul Sattar Sanjabam Amokok Jiribam District Committee ke Advisor Rejol Karim MPWDWA General Secretary Rajia Sultana Amokok Jiribam District Committee General Secretary Nongjai Mayum Liaquat Ali amadi ate topa Maitai Pangal gi CSO Singgi member Singshu Saruyaki ngasigi rally aduda Manipur gi saktam kaibi aroi Long Live Manipur Bring Peace in Manipur haibna singba placard kaya paiduna rally chatki Manipur da hauji tholiba kangluki irang asi lepnaba amadi hanagi mahusagi punsida hanjalaknaba pandamda All Manipur United Clubs Organization Amuko amadi Maitai Pangal Intellectual Forum Bisnupur District na lusingduna Kwakta Municipal Council Conference Hall da miyanggi apunba kananinaba mipa amangasi pangthokre mipa maduda Amuko gi President PS Nando Luwang Secretary Dr. Narendra Thokcham Maitai Pangal Intellectual Forum gi President Muhammad Nasir Khan Ampako gi President FM Manawar Pangal Student Organization President Farid Manipur Muslim Welfare Organization President Muhammad Madia Hassan Ukobit ki Secretary L Premjit na Thoiba Mitunglensen oina saruk yaki Tharamaduda Manipur ki mafam kayadagi lakpa Maitai Pangal amadi Maitai gi lusingba sing tonganba lanai lup sing gi mihut singsu saruk yaki bagaloyana hauze oriba tangdu leita draba punsi asi hanagi phibamda hanjilakna wafam kayasu kananinaki Bharat Sarkar na terrorist ngak na bagidamakta tharak liba Assam Rifles Manipur dagi athubada lokthokpiyo haina Thobal Khetulaikai dagi Thoksong Kanta Maitai na phongdokre wafam asi Thobal Khetulaikai Awang Laikai Moirangpali Phaudel Kairambi Meira Paibi singna sinduna Moirangpali da pangthokiba wakami phamada wangang buda Thoksong Kanta Maitai na phongdokibani mangna hai Manipur da tholiba irang asi ngasi numit nipuni pani suraklaw phawbada Bharat Sarkar na wafa amata thamlaktaba amadi Manipur lenga su waroisin puraktaba shanti hanjalhanaba honabagi mami tadaba si yamna laibak thibani asiguma tanja sida terrorist sing bungak seliba amadi makhoibu phongna sagoliba Assam Rifles asi Bharat Sarkar gi aphongba terrorist amani haina logduba ngamde maramasna Manipur
Manipurdagi makhoi bu athubada lokthokpiyu haina Bharat Sarkar da thamlakhi Wakam Pamaduda Kuki militant singi su hando u mitai maitai bo SD list salalu habin singba thaba pleka singsina ki Aikoi taseng na phuong na Kuki militant singna kulai pai ga satpa mafam da Assam rifle na khamaga gari makoi gari khamba ure adigi makoi mateng pangba kayama ure hari ba thogo ase Assam rifle sing ase aikoi India government na tharakpa terrorist ki mateng pangna bi da tharakpa Assam rifle ni aduna makoi terrorist makal amani haibase achum wafam ni masi yaribam ba kai aujiki India government sina Assam rifle asi Manipurdagi khudakta lokthok piu haibase asi thamjari Kurai amadi wangkhai apunba mera paibi na sinduna ngasi Kurai lamlong kaithelda lilongda Assam Rifles na mera paibi sing phukiba thawongbo gyaningda wapongdokpo oina India gi macho hongi phiral thetuna khongjang sangsingkre wakame phamadu sarugya kiba Kurai singang bam lekai gi pradhan lairi gengbam kanan balana hai thase kunda lilong PS ki manung chanalaiba 33 Assam Rifles na maphamadu gi mera paibi singbo nomai badna shuba yauna tamthina otnai kiba si yamna laibak thibani haina penda Pongdoki Magna High India Lengana Central Force Security Force Singbo Manipuri Mia Ngak Senaba Tarakibani Adubo Masigi Ona Dainabada Micham Miam da Onselaga Puzaiba Tarok Lagadi Manipuragi Makoi Halan Bikro Haina Kurai Amadi Wangkaya Punba Ima Punamak Torakpani Hairi Wakame Pamaduda Air Narilongda Mera Paibi Singbu Nomai Bana Suba Puba Yaningde Manipuri Satang Kaibi Aroi Habana Singba Play Card Kaya Pai Kibagloyana Air Da Yaningda Bakolau Kaya Sulauki Makoina Koibo Odbi Nabira Banena Manipur Sudagi Assam Rifle Haibase Pulap Loktok Bigro Assam Rifle Haibase Koi Manipuda Sutam Tambirano Koi Makoida Tazab Sule Lezate Haina Koi Apunba Kuragi Maira Paibi Amadi Wangkai Laimbom Lekai Pulapna Manipur Toliba Todo Watosida Payang Maikagi Oina Assam Rifles na Paba Kulai Paiba Su Kuki militant singna Haurak Liba Irang si Laksin Bagi Ona Denabada Asan Mirai Naiduna Lana si Matau Hakatuna Leire Haina Payang Apunba Nupi Lup ki Secretary Kontok Jam Mombi Nangasi Payang Kaitelda Pangtokpa Paugi Pamada Pangdokre Mana Makatana Hai Payang de Riba Air Kemasi Atumatamda Lokto U Makoi Laina Laina Ngarang Muktata Su Kuki militant singna attack Taraki Loyana Maitai Micham Singda Onsilaga Lepna Kutarakli Taseng Hairabada Mapamasda Air Lehanindre Air Kemanak Maktada Lairiba Kuki militant singi bunker Tamliba du Pauba Karimata Haidana Adumak Tamdana Lairi Iranga Silaksinga Hairabadi Karigidama Kuki militant singna Towning Bata Tawaliba Madi Makoi Kemama Maktada Sadon Tamliba bunker Tugai Dribano Masan Takpadi Kuki militant singda Air na Ipong Pong na Sagoli Haiba Takpani Masana Maramoidana Kuki militant singna Singi Manak Nakpa Tampaki Tongan Pam Singda Adumak attack Satarakli Hauze Payang Maikaida Singjingi Matamoibana Low Unaba Labukta Chatpada Kuki militant singna Nomai Kapsalak Pagi Tawong Kaya Sutokli Asigumba Piba Masida Matau Karamna Hingnana Bagdamakta Low Singut Taugodoribano Loyana Kuki militant singna Labukta Mine Bomb Tamjinduna Tamlangani Haibagi Mi Paiba Kayasu Poktabanate Maramasa Universal Mothers Organization Sangslakpa Kongjang Singna Payang Maikagi Imai Belamadi Miyamna Sagotkani Hairi Sungguh tabak siapa kita sengna tahuan janing dia tu mari lain apa sing nasu masih di miyang jambi deh hari ka amutang di tahu dulu kita apa kau di kullama kunai mah hai betul oh ya lagu kami pangsi Kawan si desi dah kau di iru MO di imasing ada di family sing kau pun nak kami nak kau nak lawan kau tahu dah kau di maksa kau di pun di kau wari nasu tahu dah ni aja kan ni hai bawa kamse aku media itu kita tamse Impal is yang pokpi PS ki manung janalaiba saijangda army na micham miyam Kulon Kairona Badagi Lakpa Mio Singda Koitan Tanaduna Kulak Lerakta Asat Ok Singda Sek Taduna Ki Akang Piba Buyaning da Ponotuna Miyang Yoba Mipama Pangtokre Mipama Duda Sarugya Kibi Taure Mongbi Swadinta Laimana Pondorakpada Ngasi Asi Kang Kangduna Kungangasa Kulona Badagi Lak Jaba Isha Inao Singda Armina Tanaduna Sek Taduna Masung Mapamasta Chamna Lejariba Praja Singda Ki Akang Piba Siyaning De Hokiba Me Ohum Dagi Thorak Liba Kuki Kulai Paiba Masung Maitai Miyang Marakta Toliba Irang as the Maram Weraga Tumba Saba Kangdana Lejarak Liba
khungang asida Center Security Force-singna highway asigi tongan ba phong kaya da maruoina sabung khok amasung yengang pokpi tainaba karakta nungjau kaya paisinduna asao kaya da panbe piba amasung curfew matam hek loibadagi kanagumba myoy amata lambi asida salhandaba kaya yauna mafam asta lejariba praja miyam da panbe piba si kudaktagi lepiu amasung marilena singnasu hiramasda yengshen biduna chathosin tawdanaba apanba pibiganu amasung Karigumba Center Security Force na kunasida karigumba thaba ama tawge hairabasu khulgi marilena ba singda pau hana khangan biu madunatana tawning ba tawrabadi saijang maira paibina tumina yengduna leithok loi haujiki oinadi saijang na State Highways da karigumba apan ba mata piki balaitri makhata na torok labadi apan ba kaya pirak pasu yai haina phongdorak ki Northeastern State ki ahanba National Youth Awardee Waikom Ibol Singhana Laikidaba Sahi Ani Parak Pagaloyana Magna Lauramba Thaudang Sing Kai Kumna Bot Poina Handak Manipura Tholiba Kangluki Rang Asida Sopan Nang Labal Singi Layang Bada Changba E Krada Orabasu Mateng Pangnaba Voluntary Blood Donation Ke Amang Asi Indian Red Cross Society IRCS Thobal Branch Amadi Council for Advancement of Rural Development Anina Kusam Naraga Jennings Blood Bank Da Pangthokre Tharanga Marilena IRCS Thobal Branch Ki General Secretary K Sadanda Singhana Hai Nehru Yuva Kendra Sangathanda District Youth Coordinator Oina Leramba Northeastern State Ki Ahanba National Youth Awardee Waikom Ibol Singhagi Laikidaba Numit Asiga Marilena Council for Advancement of Rural Development Thobal Khatilaikai Amadi Indian Red Cross Society Thobal Branch Ka Khusam Nazaraga Voluntary Blood Donation Camp ama mahak puning singboina pangthokpani mahak Indian Red Cross Society Thobal Branch ki Vice Chairman Oinasu Thau Purambagaloyana Council for Advancement of Rural Development ki Founder Secretary Oinasu Thau Purambani mahakna hinglingai matamda naha singi chakhot thorangi damakta thabak thorang kya amasu tawbirami ngasigi naharol singi damak amadi samaj talobiramba thaudang kaya sibu ningsing boina sahi khudingi mahakna lekidaba numit June 18 asida voluntary blood donation camp silagani haina mahakna makhata ki amaromda the Rosie Musical Institute ki volunteer singnasu ngasi Jennings Blood Bank ta voluntary oina blood donation tawki Lamdama sigi miyamna ahang ba mafam lampakna singbada uchara sing thajin biu madugi damak mathau taba darkar oiba uchara sing lemna mateng pangjage haina Thobal district ki wangjing hodam ba maning laikai pukri achoba manaktagi maibam ningol hijamong bi mema debina miyamda apel torakli masamak sulamdama sigi tongan mafam singda uchara kayamuk thajinduna asangba male amagi ikhau langjari bi mema debina mahaki yumda uchara sing semlaga thamliba sing ado paumi singda uladuna hai sahi kudingi manga malemgia koibai phibam phagahan banumit nangnaba mahangna uchara makhal kaya sengolaga miyamda yenthokuna thahanjai haujik tholiba purup anigi lalasna maram oiraga handak sahigi uchara sing thajinba ngamlaroidra khalubada nungaite adubo haukiba June manga da wangjing de leiba JSS Thobal District amasong Children Care and Education Foundation wangjing ani khusam naraga World Environment Day gi palan thoram Chamna pangthokpaglena uchara kharadi thajinjaba phangjaki leibaki rang asigi marakta lekai da leibiriba club sing loop sing na uchara sing su thajinbiu uchara sing lemna mateng pangjage haiki memana hai lanai club loop sing na magi contact number 9378111471 asida pau phaubirak Uzara sing lemna lobiyu Uzara sing thajin biyu yariba makai lampangna singba ahangba lamlena singba pham singda Uzara sing thajin biyu haiki Assam ke Assembly amasung Parliamentary Constituency singi delimitation tobagi matangda ruling BJP amasung opposition ni marakta kanna hunakre Election Commission of India na nauna draft toriba sitching ado BJP na di taramna okli aduga Congress na di yaningdri Congress MP Gaurav Gogoi na haikibada mahaki Lok Sabha seat laikidre draft proposal da schedule caste amasung schedule tribe ki masing hengkalakadori Congress ki stronghold oiriba Kaliabor Lok Sabha seat ki maming Kaziranga constituency haina kauragani sidasi assembly segment tara Kalebor Brahmapur Binakandi Hojai Lumding Golgohal Deragan Bhoka Khat
Kumutai amasung Surupadharna Saragani State Congress se Bhupen Kumar Borana haikibada draft proposal mayokta Supreme Court ta challenge tokre amaromda Assam CM Himanta Biswa Sharma na haikibada mahaki situ lekhidre miyoi khrana draft proposal asigi matangda communal issue ohenaba honari Assam gi sentiment khangna semlakpo oibanina election commission gi draft proposal asi taramna oi haiki Haujarabada Marapa Mukana Tamjari National Highway Amadiata State Highway Sing the Lambi Tingduna Miyang Satosinda upon Bapiganu Haina Deputy Commissioner Tobal Ahantem Subasna Pondorakli Hauzik Ladiba MLA Kudimangna ruling opposition Highway Tidana suggestion Pinaduna Lebak Miyang Yafanaba Tosil Torang Paikatnaba Honabiu Haina Mahiro Luptaruki Maike de Wafam Tamrakli Peace and Harmony Highway Hiram Dangasi Malem Sinbatungna Pangtok Nariba Malem Yoga Numit Tawal Imai Bel Singa boycott Tokre Loyana Assam Rifles Manipurdagi Atubada Loktopiyo Highway Kungjang Sing Sangsin Kre Nasigi de PAODAM Pijaba Matanga Solution Jere Miang Tabiri Basing Buamuka na Kurumzari